State government na mahi tampham sing hangdoknaba khanaba hore. COVID-19 ki laichet asina maram oiraga state asida lockdown tawduna matam sangna school college sing thingjinduna laklaba matung hawjik laichet ki phibam khara phagalakpa asida state asida laidiba school sing hangdoknabagi khongthang ama oina ngarang government ki makhada khana nainabagi mifam ama pangthokre. Ngarang numit jungba matamdagi hauraga education S ki commissioner M Hare Krishna na chair lauduna education ga mari lainaba official sing na saruk yaduna Bapupura da laiba SSA gi holda mifam ama pangthoktuna khana naina ki hairi. Mifam aduda commissioner M Hare Krishna na SOP maintain tawbaga loinana school sing hangdokpa yabagi wafam sing puthoktu khana ki karigumba school sing hangdokpa taragadi covid ki laichet asidagi section na ngak sen baga loinana laichet asi sandoktuna bagi paikhatpa yaba section thorang sing mangjaunana paikhatpagi tangai fadaba wafam sing puthoktu khana ki hairi. Khana ki ba wafam sing adugi manungda school da oza oiriba singna masa adu vaccine gi dose ani kapthoktriba phauba numit kuni khudingi RT-PCR test tawgadabani mahiroi singna school da lakbagi ayaba adu mama mapa singna ayaba ma school sing da pigadabani. Haukiba November ani dagi hauna school sing hangdokna bagi recommendation aduga mari lainana karigumba school hangdoktuna class hodringai mamangda school sing luna nana thamba school gi classroom amasung campus adu mari lainaba singna yamna hygienic oiba mawongda thamgadabani. COVID-19 ki laichet asina maram oiraga lockdown tawkhibadagi classing tawdabana maram oiraga mahiroi singda lairik ningthina tamkhidaba adu khopkatnaba mamangi classing breeze coursing numit 35 fauba anoba 2022 gi session asi hodringai da pangthokadabani. Hiram asiga mari lainana SCERT na chayol amagi manungda breeze course ke module adu piraknabagi wafam yaude. Tampaki district singi oina class 6 dagi 12 faubagi classing de hangdokpada athingba laikhigani. Singi district singi oina de khudong chaba yenglaga amade mari lainaba deputy commissioner sing amasung ZEO singna leblakpagi matungina lower level ki classing su hauba yagani hairi. Vaccine ki matangda PM ga DC Senapati ga wari sanakhre. Laiwag asigi oina COVID-19 vaccination ki chang yamna nemba district ki manung chaliba Manipur ge Senapati district ke deputy commissioner Mahesh Hiralal Chowdhury ga Prime Minister Narendra Modi ga video conferencing ki khuthangda wari sanakhre. Sahi asigi aroiba phawbada vaccine mapung phana kapthoknaba Prime Minister na pautak pikhre. Ngarang phawbagi state asigi vaccination ki apunba report ta yumpham oiraga vaccine kapagi chang khwaidagi nemliba Senapati district ke deputy commissioner ga Prime Minister ga video conferencing ki khuthangda district adu da vaccination nembagi maramda wari sanakhe. Prime Minister ga wari sanabadu da deputy commissioner Senapati Mahesh Hiralal Chowdhury na Senapati district asi singi manung hanjin ba khul kaya laiba loinuna lambi thong sathok chasin ki khudong chaba laitavana maram oiraga vaccine kapa chatpada khudong chadaba mayok nai loinana vaccination ki matang da miyam wakhal taba watpana maram oiraga vaccine kapning da yauri haina mahakna makha takhi. Adum moinamak district asida tapna vaccine kapthokbagi chang leptana wangkhalakle Manipur laingakna covid vaccination express ban tara pibiduna yumda changduna vaccine kapagi thabak haurai athubada vaccine kapagi chang hengat hangani haibagi thajaba lai haina deputy commissioner asina paudam khe. Education SK MTS launabagi written test ki wathok result haidoktrabadi BJP da bot piroi. Manipur lainga ki makhada leriba Directorate of Education School loisang asigi damak multitask staff MTS ki post chamri ga tarahumdoi launabagi damak written test phawba pangthokraga hawjik phawda masigi result laukthokdana namsinduna thambiri hairaduna karigumba lakliba tha asigi tara phawbagi manungda written test ki result haidoktrabadi BJP ki candidate singda bot piraroi haina. MTS Education S 2016-18 written test appear candidate singi convener Sinam Somanandana phongdokhre wafam asi convener asina ngarang Manipur Press Club ta paumi singa unabada phongdokhibani. State tarahumdoi gi assembly seat kungamapan gi by election da Congress na BJP dagi masing hena kare. Lok Sabha gi seat ahum gi by poll da su BJP na seat amadagi hena phangba ngamdre. Mamang thagi kuntra October kuntra 2021 da pangthokhiba laiwak asigi tongan state tarahumdoi gi hangduna leirakpa assembly seat kungamapan amasung Lok Sabha gi seat ahum gi hangba sing mentionan na bagi damak pangthokhiba by election singi result ngarang laukthokibaga loinana by poll pangthokhiba apunba assembly seat kungamapan gi manungda center da laingak pairiba BJP na supnatagi seat taret khaktadagi hena phangba ngamkhidabaga loinana Lok Sabha gi by poll pangthokhiba apunba seat ahum gi manungda
हानादगी बीजेपी सीट अनीगी मपू ओइदुना लाख्रबसु सुपनतगी सीट अमदगी हेना फंगबा ngamkhidre अपुनबे असेंबली सीट कुनगा मापन गिदमक बाई इलेक्शन पांगथोकिबा स्टेट सिंगना असम वेस्ट बेंगल हिमाचल प्रदेश मध्य प्रदेश मेघालय बिहार कर्नाटका राजस्थान महाराष्ट्र तेलंगाना आंध्र प्रदेश मिजोराम अमसुंग हरियाणा ने अदुगा लोकसभा की सीट अहुम गिदमक बाई इलेक्शन पांगथोकिबा पार्लियामेंटरी कंस्टिट्युएंसी सिंगना दादरा एंड नागर हवेली के सीट अमा मध्य प्रदेश के खंडवा अमसुंग हिमाचल प्रदेश के मंडी पार्लियामेंटरी कंस्टिट्युएंसी सिंगने बांबुला योनबा थिंख्रे कक्सिंग डिस्ट्रिक्ट की डिस्ट्रिक्ट मजिस्ट्रेट दे गांगमैना ngarang thokibo order amada lakliba Diwali festival da miyamna paksana makhal pumnamaki bambula sing sisinnabaga loinana criminal sing na kumai asigi marumda unlawful activity sing chatharakpa yabagi khudongchaba leibana maram oiraduna masigi matangda khupna khanarba matungda Kaksing district ta khudaktagi makha taba order ama thoktriba phauba miyamgi security amasung law and order ngak senanabagi damak makhal pumnamaki bambula firecracker sing yonbada thingba thamle haidi District Magistrate की order असगी मतुंगिना अथिंगबा से कक्सिंग district की area पुमनमक्ता चनगनी हाइदे लोइनना district magistrate ना ngarang thokibo order असगी copy सिंग governor अमसुंग chief minister की secretary chief secretary की staff officer director general of police additional chief secretary home कक्सिंग district की SP अमसुंग कक्सिंग वाइखोंग अमसुंग सुगनु की SDM अमसुंग SDPO सिंग दसु पीख्रे हाइदे कराम श्याम थांगजम अरुण अंद्रोदगी संजोय बीजेपी दा चंगलबा याना लैरे लाकलिबा 2022 गे स्टेट असेंबली मिखल नक्सिलकबगा लोइनना पॉलिटिकल पार्टी सिंग ने असेंबली कंस्टिट्युएंसी सिंग दा मागी ओइबा मिरेप सिंग थादोकनबगीदमक्ता सेम साबगा लोइनना मिखल दा माई पाकपा याबा मी सिंग लेप्तना लौसिनरिबा सिगी मनुंग चन्ना लैंगाक पाइरिबा भारतीय जनता पार्टी की ओइनसु तोंगान कंस्टिट्युएंसी सिंग दगे सिटिंग MLA याउना मिरेप ओइननबा सेम सारिबा कया अमा लौसिननबा थौरांग लैरे हाइरि पोंगना फमना फंगबा थाजाबा याबा पावगी लिखुन सिंगी मतुंगिना हौजिक लंगथबाल असेंबली कंस्टिट्युएंसी गे मिहुत अमा ओइना लैरिबा लोक जनशक्ति पार्टी दगी कारक्तुना बीजेपी ना लुसिंगबा गवर्नमेंट असिदा याउरिबा कराम श्यामना महाकी पार्टी अदु थादोकलगा बीजेपी दा याउरबा याबगे यामना चाउना ओइथोकपा लैरे हाइदे था असिगी तरुकता पांगथोकदोरिबा निंगोल चाकौबा मतुंगदा कराम श्याम महाकी MLA फमदगी रिजाइन तौरबा मतुंगदा बीजेपी दा याउरबा याइ हाइदे पनबा याबदी हौजिक लंगथबाल असेंबली कंस्टिट्युएंसी दा बीजेपी गे थौपुदुना लाकबा मी अने टिकेट तानाबगा लोइनना मिखलगा मरी लैनना AC असिगी मनुंगदा बोट खोमबगी थबक हौजिकसु चथदुना लैरिबने अमरोमदा हाना कांग्रेस पार्टी दा याउदुना मिरेप अमा ओइगनी हाइना तौरंबदगे कांग्रेस पार्टी दगी तोकलगा लैरिबा वांखै असेंबली कंस्टिट्युएंसी गी थांगजम अरुणसु नवेंबर 5 दा बीजेपी दा चंगलबा याना लैरे हाइरे नुमित असिदा अंद्रो असेंबली कंस्टिट्युएंसी दा मिरेप ओइगनी हाइना मिखल गी कैंपेन कन्न सथदुना लाकलिबा लौरेंबम संजोइसु बीजेपी दा चंगलगनी हाइरे अरोइबदा ताबिरिबा पुमनमकपु थागतजरी।